ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯏꯕꯣꯝꯆꯥ ꯀꯧꯖꯩ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 8ꯀꯤ ꯃꯃꯥꯡꯗ ꯊꯕꯛ ꯃꯐꯝꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯇꯧꯔꯛꯈꯤꯕ ꯊꯕꯛꯀꯤ ꯄꯣꯁ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯊꯕꯛꯀꯤ ꯄꯣꯁꯇꯤ ꯅꯠꯇꯦ, ꯒ꯭ꯔꯦꯗ 4ꯅꯤ꯫ ꯍꯧꯖꯤꯛ ꯑꯩ ꯊꯕꯛꯀꯤ ꯄꯦꯟꯁꯤꯜ ꯆꯠꯄ ꯆꯍꯤ 5ꯃꯨꯛ ꯐꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯊꯕꯛꯀꯤ ꯄꯣꯁꯇꯤꯡ ꯑꯁꯤ ꯃꯐꯝ ꯑꯔꯥꯞꯄ ꯑꯃꯗ ꯇꯥꯈꯤ꯫ ꯑꯩꯅꯁꯨ ꯑꯩꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯑꯍꯜꯁꯨ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯊꯕꯛ ꯔꯤꯇꯥꯌꯔ ꯃꯇꯝꯁꯨ ꯅꯛꯁꯜꯂꯛꯑꯦ꯫ ꯌꯥꯔꯒꯗꯤ ꯄꯣꯁꯇꯤꯡ ꯑꯗꯨ ꯑꯔꯥꯞꯄꯗ ꯊꯥꯕꯤꯒꯅꯨ, ꯑꯅꯛꯄ ꯑꯁꯥꯏꯗ ꯑꯣꯏꯅ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯆꯦ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗꯦ꯫ ꯃꯗꯨꯅ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯇꯣꯝꯗ ꯑꯥꯗ ꯁꯦꯕꯥ ꯁꯤꯕꯤꯁꯨ ꯌꯥꯎꯗꯅ ꯂꯩꯕꯗꯨ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯩꯒ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤ꯫ ꯌꯨꯝ ꯑꯁꯤꯅ ꯅꯆꯥꯅꯨꯄꯥꯅ ꯂꯩꯖꯍꯧꯁꯅꯤ꯫ ꯃꯇꯣꯝꯗ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ, ꯏꯃꯧꯁꯨ ꯐꯪꯂꯦ꯫ ꯑꯩꯁꯨ ꯂꯥꯛꯑꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯃꯗꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯩꯁꯨ ꯀꯨꯏꯔꯣꯏꯗ ꯅꯆꯥꯅꯁꯨ ꯁꯦꯟꯅꯔꯒ ꯏꯔꯦꯟꯖꯅ ꯂꯩꯔꯝꯃꯨ꯫ ꯑꯩ ꯏꯇꯣꯝꯗ ꯆꯠꯀꯗꯕ ꯅꯠꯇꯦ, ꯁꯤꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯀꯗꯕꯅꯤ꯫ ꯀꯩꯗꯧꯔꯨꯅꯤ, ꯁꯤꯁꯨ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯑꯃꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯊꯕꯛꯀꯤ ꯄꯦꯟꯁꯤꯟ ꯆꯠꯂꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯗꯣꯔꯕꯅꯤ, ꯁꯨꯐꯝ ꯅꯣꯡꯐꯝ ꯈꯪꯗꯕ ꯃꯈꯩ꯫ ꯃꯗꯨꯅ ꯍꯧꯖꯤꯛ ꯈꯔ ꯆꯠꯍꯧꯔꯤꯕꯁꯤ ꯐꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯐꯔꯦ ꯐꯔꯦ, ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯗꯤ ꯅꯪ ꯑꯥꯗ ꯁꯦꯕꯥꯒ ꯌꯥꯝꯅ ꯄꯥꯝꯖꯕꯗꯨꯗ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯕꯤꯔꯛꯀꯦ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯄꯥꯝꯗ꯭ꯔꯒꯅ ꯇꯣꯛꯑꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯏꯕꯥꯅꯤ ꯐꯥꯒꯤ ꯇꯧꯅꯔꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯩꯒ ꯑꯥꯗ ꯆꯠꯃꯤꯟꯅꯒꯗꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯁꯨ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯁꯨ ꯑꯥꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯂꯩꯗꯣꯔꯤꯕꯅꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯤꯁꯛ ꯀꯧꯏ꯫ ꯃꯥꯁꯨ ꯃꯇꯨ ꯃꯆꯥ ꯂꯩꯔꯦ꯫ ꯑꯩꯗꯧꯅ ꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯇꯨ ꯃꯆꯥ ꯍꯨꯟꯇꯣꯛꯑꯃꯒ ꯆꯠꯄꯗꯨ ꯇꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤꯃꯛ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯁꯔꯀꯥꯔꯒꯤ ꯊꯕꯛꯅꯤ꯫ ꯂꯝꯕꯦꯟꯗꯁꯨ ꯄꯤꯁꯛ ꯍꯥꯏꯔꯤꯕ ꯏꯅꯥꯎ ꯑꯁꯤꯒ ꯑꯩꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ, ꯄꯤꯁꯛ, ꯅꯌꯥꯝꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯁꯤ ꯀꯌꯥ ꯄꯥꯝꯗꯕꯅꯤ꯫ ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ꯫ ꯌꯨꯝꯗ ꯑꯩꯁꯨ ꯏꯆꯥ ꯏꯁꯨ ꯌꯦꯡꯉꯒ ꯂꯩꯕ ꯃꯇꯝꯅꯤ꯫ ꯈꯪꯗ꯭ꯔꯦ, ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯄꯤꯁꯛꯅ ꯑꯃꯨꯛ, ꯇꯥꯃꯣ, ꯅꯪꯗ ꯅꯠꯇꯦ, ꯅꯅꯥꯎꯁꯨꯅꯤ꯫ ꯑꯩꯗꯤ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ MLAꯗ ꯑꯩꯈꯣꯏ ꯗꯗꯥꯅ ꯆꯠꯂꯒ ꯍꯥꯏꯅꯔꯨꯅꯤ ꯍꯥꯏꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯨꯏꯅ ꯂꯩꯔꯣꯏ, ꯃꯇꯝ ꯈꯔꯕꯨꯗꯤ ꯑꯥꯗ ꯃꯑꯣꯡ ꯌꯦꯡꯉꯨꯔꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ, ꯅꯪꯒꯤꯗꯤ ꯐꯅꯕꯨ ꯐꯔꯦ, ꯅꯌꯥꯝꯕꯒꯤꯁꯨ ꯌꯥꯔꯒꯗꯤ ꯅꯪ ꯈꯔ ꯉꯥꯡꯅꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯣꯟꯅꯗꯤ ꯃꯐꯝ ꯖꯒꯥ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯍꯥꯟꯅꯁꯨ ꯄꯤꯁꯛꯀ ꯏꯕꯥꯅꯤ ꯊꯕꯛ ꯃꯐꯝ ꯑꯗꯨꯗ ꯆꯪꯗ꯭ꯔꯤꯉꯩ ꯈꯨꯟꯗꯨꯒꯤ ꯀꯩꯊꯦꯜꯗꯒꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯔꯝꯃꯤ꯫ ꯃꯩ ꯂꯥꯛꯇ꯭ꯔꯒꯁꯨ ꯍꯥꯏꯗꯅ ꯀꯦꯟꯗꯜꯒꯨꯝꯕ ꯃꯩꯈꯦꯠꯀꯨꯝꯕꯁꯨ ꯈꯔ ꯌꯥꯎꯁꯜꯂꯝꯃꯤ꯫ ꯂꯝꯑꯣꯛꯀꯨꯝꯕꯁꯨ ꯀꯩꯊꯦꯜ ꯑꯗꯨꯗ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ KG 2.5 ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯄꯣꯁꯇꯤꯡ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤ꯫ ꯖꯒꯥ ꯑꯗꯨ ꯍꯦꯛ ꯌꯧꯕꯒꯁꯨ ꯍꯥꯟꯅ ꯃꯐꯝ ꯑꯗꯨꯗ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ ꯃꯤꯑꯣꯏ 2 ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯖꯒꯥ ꯑꯗꯨꯗ ꯄꯣꯁꯇꯤꯡ ꯂꯥꯛꯀꯗꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯁꯨ ꯅꯟ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏꯁꯨ ꯒꯥꯔꯤꯗꯒꯤ ꯄꯣꯠ ꯆꯩ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯀꯥ ꯑꯗꯨꯁꯨ ꯐꯃꯨꯡ ꯀꯥꯡꯊꯣꯜ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯈꯥꯗ ꯊꯥꯔꯒ ꯇꯨꯝꯒꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏ 2ꯗꯨꯁꯨ ꯃꯈꯥꯗ ꯊꯥꯔꯒ ꯇꯨꯝꯃꯝꯈꯤ꯫ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯗꯁꯨ ꯑꯁꯨꯞꯄ ꯎꯃꯪ ꯑꯃ ꯂꯩ꯫ ꯃꯐꯝ ꯖꯒꯥ ꯑꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯏꯪꯕ ꯅꯨꯡꯁꯤꯠꯀꯨꯝꯕ ꯁꯤꯠꯆꯤꯜꯂꯛꯄꯗ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯅꯤꯡꯁꯤꯡꯉꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈꯤꯕꯒꯗꯤ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯄ ꯁꯥꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯒ ꯅꯥꯟꯅ ꯁꯦꯝꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯆꯐꯨ ꯑꯃꯗ ꯊꯣꯡꯉꯝꯃꯤ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯄꯥ 2ꯗꯨꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯨꯗꯤ ꯀꯌꯥ ꯐꯪꯗꯦ, ꯊꯛꯀꯦ ꯍꯥꯏꯔꯒꯅ ꯁꯤꯗꯒꯤ ꯈꯔ ꯀꯥꯈꯠꯂꯒ ꯑꯥꯔꯃꯤ ꯀꯦꯝꯞ ꯑꯃ ꯂꯩ, ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯃꯈꯣꯏꯒꯤ ꯀꯦꯟꯇꯤꯟꯗꯒꯤ ꯂꯧꯔꯨꯗꯣꯏꯗ ꯉꯥꯏ꯫ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ, ꯇꯣꯛꯑꯣꯗ, ꯊꯛꯑꯒꯨꯝꯁꯤ, ꯆꯥꯛ ꯍꯥꯎꯅ ꯆꯥꯊꯣꯛꯑꯒ ꯇꯨꯝꯅꯔꯁꯤ, ꯋꯥꯔꯦ ꯑꯩꯈꯣꯏꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯛꯄ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯄꯤꯁꯛ ꯑꯁꯤ ꯃꯄꯥꯟꯗ ꯈꯨꯠ ꯍꯥꯝꯃꯨꯅꯤ ꯆꯠꯈ꯭ꯔꯒ ꯃꯅꯨꯡꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯅꯁꯨ, ꯀꯔꯤ ꯇꯧꯔꯒꯦ ꯄꯤꯁꯛ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯄꯤꯁꯛꯅ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯑꯩꯅ ꯈꯨꯠ ꯍꯥꯝꯃꯤꯉꯩꯗ ꯃꯤꯑꯣꯏ ꯑꯃ ꯑꯩꯒꯤ ꯃꯥꯡꯗ ꯁꯠ ꯂꯥꯎꯅ ꯂꯥꯜꯂꯒ ꯆꯠꯈꯤ꯫
ꯑꯩꯁꯨ ꯃꯌꯦꯛꯇꯤ ꯀꯌꯥ ꯁꯦꯡꯅ ꯎꯍꯧꯗ꯭ꯔꯦ꯫ ꯃꯗꯨꯗ ꯁꯨꯝ ꯄꯥꯈꯠꯇꯅ ꯇꯧꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯌꯥꯔꯦ ꯇꯣ ꯃꯈꯣꯏ ꯑꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ, ꯅꯠꯇ꯭ꯔ ꯏꯅꯥꯎꯁꯥ ꯃꯐꯝꯁꯤꯕꯨ ꯂꯩꯕꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅꯁꯨ ꯑꯃꯨꯛ ꯄꯥꯕꯨꯡ ꯀꯔꯤꯁꯨ ꯇꯧꯗꯦ, ꯑꯗꯣ ꯍꯣꯔꯦꯟ ꯄꯥꯕꯨꯡꯒ ꯏꯅꯥꯎꯁꯤꯒꯅ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯕꯁꯨ ꯃꯐꯝꯁꯤꯒꯤ ꯕꯥꯔꯨꯝ ꯇꯣꯏꯂꯦꯠꯇꯗꯤ ꯆꯪꯉꯨꯅꯨ, ꯇꯨ ꯑꯩꯈꯣꯏ ꯀꯥꯁꯤꯒꯤ ꯃꯅꯤꯡꯗ ꯆꯦꯔꯪ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯁꯝꯖꯟꯈ꯭ꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ, ꯀꯩꯗꯧꯔꯒꯦ ꯃꯐꯝꯁꯤꯒꯤ ꯇꯣꯏꯂꯦꯠꯇꯨꯕꯨ ꯍꯪꯉꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯩꯁꯨꯝꯕꯨꯗꯤ ꯇꯧꯗꯦ, ꯑꯗꯣ ꯇꯣꯏꯂꯦꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯨꯜꯂꯕꯅꯤ, ꯃꯣꯠꯁꯨ ꯌꯥꯝꯅ ꯃꯣꯠꯂꯦ, ꯈꯪꯗꯦ ꯅꯈꯣꯏꯅ ꯍꯩꯅꯒꯗꯕ ꯑꯣꯏꯔꯒꯗꯤ ꯆꯪꯒꯦꯁꯨ ꯍꯦꯛ ꯆꯪꯉꯨ, ꯇꯧꯕꯗꯕꯨ ꯃꯩꯒꯨꯝꯕ ꯑꯃꯗꯤ ꯄꯥꯏꯔꯒ ꯆꯪꯉꯨ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯅꯣꯏꯒꯤꯁꯤꯗꯤ ꯆꯥꯛꯀ ꯌꯥꯝꯅ ꯆꯥꯁꯤꯜꯂꯒ ꯇꯨꯝꯕ ꯌꯥꯕ ꯅꯠꯇꯦ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯃꯐꯝꯁꯤ ꯑꯃꯨꯛꯇ ꯀꯣꯏꯅ ꯐꯖꯅ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯀꯦ, ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯝꯃꯒ ꯍꯟꯈꯤꯕ ꯌꯥꯕꯁꯨ ꯅꯠꯇꯦ, ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ ꯑꯃ ꯑꯅꯤꯗꯤ ꯂꯩꯗꯣꯔꯤꯕꯅꯤ, ꯀꯗꯥꯏ ꯆꯥꯛꯇꯣ ꯊꯤꯗꯣꯔꯛꯑꯣ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯥꯗ ꯐꯤ ꯈꯔ ꯊꯥꯔꯒ ꯇꯨꯝꯅꯕ ꯇꯧꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯑꯩꯁꯨ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯈꯣꯡ ꯌꯥꯝꯅ ꯍꯥꯝꯅꯤꯡꯉꯛꯈꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨ ꯋꯥꯈꯟꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯁꯤ ꯇꯧꯔꯅꯤ ꯁꯤ ꯈꯪꯉꯕꯅꯤ, ꯑꯩꯕꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯍꯧꯗꯣꯛꯄꯅ ꯐꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯇꯣꯝꯗ ꯑꯗꯨꯝ ꯆꯠꯂꯁꯤꯔꯥ, ꯃꯁꯤꯗꯤ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ, ꯑꯩ ꯑꯗꯨꯝ ꯊꯣꯛꯎꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯏꯌꯔ ꯕꯦꯒ ꯃꯅꯨꯡꯗꯒꯤ ꯃꯩꯈꯦꯠ ꯑꯃꯒ ꯀꯦꯟꯗꯜ ꯑꯃꯒ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯛꯄ ꯗ꯭ꯔꯥꯏꯚꯔ ꯄꯤꯁꯛꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯍꯟ ꯅꯪ ꯑꯩ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯗꯣꯔꯤꯕ꯭ꯔꯣ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦ, ꯌꯥꯗꯦ ꯌꯥꯏ, ꯑꯗꯨ ꯑꯩꯗꯤ ꯌꯥꯗ꯭ꯔꯦ ꯆꯠꯂꯝꯃꯒꯦ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯇꯣꯏꯂꯦꯠ ꯑꯗꯣꯝꯗ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯣꯝꯗꯒꯤ ꯁꯤꯠꯆꯜꯂꯛꯄ ꯅꯨꯡꯁꯤꯠ ꯑꯏꯪꯕꯗꯨꯅꯁꯨ ꯏꯁꯥꯗ ꯌꯩꯔꯛꯄꯗ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯣꯡꯉꯝꯃꯤ꯫ ꯑꯍꯥꯡꯕ ꯑꯣꯐꯤꯁꯀꯤ ꯀꯥ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯅꯨꯡꯁꯤꯠꯅ ꯌꯩꯕꯗ ꯃꯈꯣꯟ ꯊꯣꯛꯑꯝꯃꯤ꯫ ꯇꯣꯏꯂꯦꯠ ꯑꯗꯨꯁꯨ ꯑꯩꯅ ꯍꯦꯛ ꯆꯪꯕꯗ ꯌꯥꯝꯅ ꯃꯣꯠꯂꯒ ꯂꯩꯔꯝꯈꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯏꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯄꯣꯛꯈꯤ꯫ ꯏꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯀꯣꯟꯅ ꯑꯩꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯏꯁꯤꯡ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯅ ꯀꯣꯏꯅ ꯂꯩꯗꯨꯅ ꯌꯦꯡꯉꯛꯄꯗ ꯇꯣꯏꯂꯦꯠꯇꯨꯒꯤ ꯑꯋꯥꯡ ꯊꯪꯕꯔꯣꯝꯗ ꯇꯤꯡꯀꯤ ꯃꯆꯥ ꯑꯃ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯅꯨꯡꯗꯒꯤ ꯀꯣꯜ ꯑꯗꯨ ꯄꯨꯊꯣꯔꯛꯑꯒ ꯇꯤꯡꯀꯤ ꯑꯗꯨ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯑꯩꯅ ꯍꯦꯛ ꯆꯪꯉꯛꯄꯒꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯏꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯅꯥꯛ ꯌꯦꯠ ꯑꯀꯣꯏꯕꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯕꯗꯧꯅ ꯋꯥꯈꯟꯗ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯤꯡ ꯑꯗꯨ ꯀꯜꯂꯒ ꯍꯪꯒꯣꯏ ꯍꯪꯒꯣꯏꯅ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯈꯣꯡ ꯍꯥꯝꯃꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯇꯤꯡꯀꯤ ꯃꯈꯣꯡ ꯑꯗꯣꯝꯗ ꯃꯤꯑꯣꯏ ꯑꯃ ꯁꯨꯝ ꯂꯦꯞꯄꯒ ꯃꯈꯣꯡ ꯑꯗꯨꯅ ꯇꯤꯡꯀꯤꯗ ꯀꯥꯎꯔꯒ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯖꯒꯥ ꯑꯁꯤꯗ ꯀꯔꯤꯅꯣꯃꯗꯤ ꯂꯩꯔꯤ, ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯄ ꯍꯥꯏꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯑꯍꯤꯡ ꯀꯌꯥ ꯑꯃ ꯌꯥꯏꯔꯦꯛꯇꯨꯅ ꯂꯥꯛꯑꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯃꯥꯏꯅꯗꯤ ꯏꯁꯥꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯂꯛꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯗꯨꯛ ꯗꯨꯛ ꯁꯨꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯀꯨꯏꯅ ꯂꯩꯊꯕꯗ ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯅꯤ ꯍꯥꯏꯗꯅ ꯈꯣꯡ ꯍꯥꯝꯕꯗꯨ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯅꯨꯄꯥ 4-5 ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕꯔꯣꯝꯗ ꯇꯨꯃꯤꯟꯅ ꯄꯔꯦꯡ ꯄꯔꯦꯡ ꯆꯠꯈꯤꯕ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯀꯤꯕ ꯄꯣꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯨꯝꯃꯤꯕ ꯀꯥ ꯑꯗꯨꯗ ꯏꯁꯥꯗ ꯏꯐꯤꯡ ꯐꯤꯡꯅ ꯆꯪꯉꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯏꯁꯥꯗ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯀꯩꯗꯧꯔꯒꯦ ꯇꯥꯏꯕꯣꯝꯆꯥ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ ꯐꯥꯅ ꯂꯩꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ, ꯃꯔꯝꯗꯤ ꯑꯩ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯔꯒꯦ, ꯇꯨꯝꯃꯁꯦ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯩꯅ ꯇꯨꯝꯊꯕ ꯍꯦꯛ ꯍꯧꯔꯛꯄꯒꯁꯨ ꯑꯉꯥꯡꯁꯤꯡꯅ ꯑꯩꯕꯨ ꯏꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯈꯤ꯫ ꯇꯥꯏꯕꯣꯝꯆꯥ, ꯇꯨꯝꯈꯤꯕꯗ ꯉꯥꯏꯔꯤ, ꯑꯗꯨꯛ ꯊꯨꯅ ꯃꯪꯗ ꯀꯔꯤ ꯑꯃꯨꯛ ꯎꯔꯛꯑꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯏꯁꯥꯗ ꯇꯔꯪ ꯃꯔꯪ ꯆꯠꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯥꯎꯁꯥ, ꯃꯐꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯣꯠꯂꯤ, ꯑꯩꯈꯣꯏꯅ ꯈꯔ ꯁꯦꯡꯇꯣꯛꯍꯧꯗ꯭ꯔꯕꯗꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯂꯥꯛꯑꯒ ꯑꯩꯈꯣꯏꯗ ꯈꯣꯟꯊꯤ ꯁꯣꯏꯗꯅ ꯆꯥꯔꯅꯤ꯫ ꯕꯥꯔꯨꯝ ꯇꯣꯏꯂꯦꯠꯁꯨ ꯆꯪꯕ ꯑꯃꯗ ꯌꯥꯍꯧꯗ꯭ꯔꯦ, ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯦꯡꯗꯣꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯕꯥꯅꯤꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯈꯪꯗꯦꯅꯦ ꯇꯧꯗꯣꯏꯁꯦ, ꯏꯕꯥꯅꯤꯁꯨ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤ, ꯐꯔꯦ ꯃꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯃꯥ ꯂꯥꯛꯑꯝꯗꯥꯏꯗ ꯁꯦꯡꯇꯣꯛꯑꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯕꯕꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ, ꯉꯁꯤ ꯍꯌꯦꯡ ꯍꯦꯛꯇ ꯂꯥꯛꯁꯤꯜꯂꯛꯇꯣꯔꯤꯕꯅꯤ, ꯀꯥꯟꯅꯗꯦ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯑꯒ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯆꯪꯒꯗꯕ ꯀꯥꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯃꯐꯝ ꯈꯔꯗꯤ ꯁꯦꯡꯇꯣꯛꯍꯧꯁꯤ, ꯂꯣꯏꯅ ꯁꯦꯡꯗꯣꯛꯇ꯭ꯔꯕꯁꯨ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯗ꯭ꯔꯥꯏꯚꯔ ꯄꯤꯁꯛꯀ ꯂꯣꯏꯅꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯂꯩꯒꯗꯕ ꯀꯥ ꯑꯃꯗꯤ ꯕꯥꯔꯨꯝ ꯇꯣꯏꯂꯦꯠꯁꯤꯡ ꯑꯗꯨ ꯁꯤꯠ ꯅꯥꯟꯕ ꯃꯈꯩ ꯁꯦꯡꯇꯣꯛꯑꯝꯃꯤ꯫
Madu hek loibagasꯨ ꯑꯩꯈꯣꯏ ꯃꯔꯤꯁꯤ ꯑꯥꯔꯃꯤ ꯀꯦꯝꯗꯒꯤ ꯌꯨꯉꯥꯡ ꯈꯔ ꯂꯧꯔꯨꯔꯒ ꯑꯍꯤꯡ ꯑꯗꯨꯗ ꯌꯨ ꯊꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯅ ꯃꯈꯣꯏꯗ ꯋꯥꯔꯤ ꯇꯝꯃꯤ꯫ ꯉꯔꯥꯡ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯊꯕꯛ ꯇꯧꯕ ꯑꯉꯥꯡ ꯑꯅꯤꯗꯨꯅꯁꯨ ꯃꯕꯥꯅꯤꯗꯁꯨ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤ ꯂꯩꯕꯗ ꯀꯔꯤꯅꯣꯃꯗꯤ ꯏꯇꯧ ꯇꯧꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯄꯨꯒꯗꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯂꯥꯛꯈꯤ꯫ ꯁꯥꯔ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯁ꯭ꯇꯥꯐ ꯂꯥꯛꯀꯗꯕ 4-5 ꯑꯃꯁꯨ ꯀꯧꯈꯠꯂꯝꯃꯤ꯫ ꯄꯨꯂꯞꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ 8ꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯧꯅ ꯄꯣꯁꯇꯤꯡ ꯇꯥꯔꯛꯄ ꯑꯣꯐꯤꯁꯥꯔ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯗꯨꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤ꯫ ꯀꯣꯟꯅ ꯃꯥ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯨꯁꯂꯤꯝ ꯑꯣꯐꯤꯁꯥꯔ ꯑꯃꯃꯨꯛ ꯅꯧꯅ ꯂꯥꯛꯈꯤ꯫ ꯇꯧꯕꯗꯕꯨ ꯂꯥꯛꯏꯕ ꯑꯣꯐꯤꯁꯥꯔ ꯑꯁꯤꯗꯤ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯩ꯫ ꯑꯩꯈꯣꯏ ꯃꯁꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯀꯌꯥ ꯀꯣꯏꯅꯕ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗꯤ ꯑꯉꯛꯄꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯞ ꯆꯥꯅ ꯃꯄꯥꯟꯗꯒꯤ ꯅꯨꯄꯥ 4-5 ꯌꯥꯝꯅ ꯋꯥꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯈꯔ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ 8-9ꯁꯨ ꯃꯄꯥꯟꯗ ꯀꯅꯥ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯅꯛꯅ ꯇꯥꯔꯝꯕꯗꯨ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯀꯥ ꯍꯥꯡꯕ ꯈꯔꯗꯒꯤ ꯑꯃꯨꯛ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯁꯥꯔ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯅꯔꯒꯦ ꯀꯗꯥꯏꯗꯒꯤ ꯃꯈꯣꯟꯅ ꯍꯧꯖꯤꯛ ꯃꯤ ꯀꯞꯄꯤꯗꯣ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯁꯨꯝꯅ ꯈꯨꯝꯃꯤ, ꯈꯪꯗꯦ ꯁꯥꯔ, ꯑꯩꯈꯣꯏꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏꯕꯁꯤꯅꯤ꯫ ꯅꯨꯄꯥ 4-5 ꯌꯥꯝꯅ ꯋꯥꯅ ꯃꯤ ꯈꯔꯅ ꯐꯨꯕꯒꯤ ꯃꯑꯣꯡ ꯃꯇꯧꯅꯤ꯫ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯑꯣꯐꯤꯁꯀꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯕ ꯎꯃꯪ ꯑꯗꯣꯝꯗꯒꯤ ꯑꯃꯨꯛ ꯃꯤꯑꯣꯏ ꯈꯔ ꯀꯞꯄꯒ ꯆꯦꯟꯈꯤꯕ ꯃꯈꯣꯟ ꯈꯔꯁꯨ ꯑꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯣꯝꯆꯥ, ꯅꯈꯣꯏ ꯃꯅꯨꯡꯗ ꯆꯪꯉꯨ꯫ ꯃꯐꯝ ꯑꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯃꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯑꯃꯠꯇ ꯇꯨꯝꯅꯔꯝꯗꯦ ꯀꯤꯃꯟꯈꯤꯗꯨꯅ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯁꯥꯔꯅ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯍꯪꯕꯗ ꯃꯐꯝ ꯑꯁꯤ ꯍꯥꯟꯅ ꯑꯥꯔꯃꯤ ꯀꯦꯝ ꯑꯣꯏꯔꯝꯃꯤ ꯍꯥꯏ꯫ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯅ ꯁꯨꯝ ꯑꯀꯤꯕ ꯍꯦꯟꯖꯜꯂꯛꯑꯕꯗꯤ ꯑꯩ ꯗꯥꯏꯔꯦꯛꯇꯔꯗ ꯄꯥꯎ ꯍꯥꯏꯈꯤꯒꯦ꯫ ꯃꯐꯝ ꯑꯁꯤ ꯁꯤꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯒꯦ꯫ ꯑꯩꯅ ꯆꯠꯂꯕꯁꯨ ꯅꯈꯣꯏꯒ ꯄꯨꯂꯞ ꯆꯠꯁꯤ, ꯑꯩ ꯏꯇꯣꯝꯇ ꯆꯠꯂꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯁꯥꯗ ꯋꯥꯈꯜ ꯃꯣꯟ ꯈꯜꯂꯛꯈꯤ꯫ ꯍꯥꯟꯅꯁꯨ ꯑꯥꯔꯃꯤ ꯀꯦꯝ ꯑꯣꯏꯔꯝꯃꯤ ꯍꯥꯏ꯫ ꯖꯒꯥ ꯑꯁꯤꯗ ꯀꯔꯤ ꯇꯧꯈꯤꯕꯖꯥꯠꯅꯣ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯨꯝ ꯇꯠꯇꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯅꯨꯄꯥ ꯑꯃꯅ ꯀꯞꯄ ꯂꯥꯎꯕ ꯃꯈꯣꯜ ꯑꯃꯗꯤ ꯀꯥ ꯈꯨꯗꯤꯡ ꯐꯛꯂꯥꯡ ꯋꯥꯜꯗ ꯃꯤꯑꯣꯏ ꯑꯃꯅ ꯇꯨꯛ ꯇꯨꯛ ꯁꯨꯕ ꯃꯈꯣꯟ ꯀꯤꯔꯕ ꯀꯌꯥꯁꯦ ꯇꯥꯔꯛꯈꯤ꯫ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯛꯄ ꯗ꯭ꯔꯥꯏꯚꯔ ꯄꯤꯁꯛꯁꯨ ꯃꯆꯤꯟꯗ ꯆꯣꯏꯔꯣꯟ ꯀꯩꯑꯣꯏ꯫ ꯑꯍꯤꯡꯗ ꯃꯥ ꯎꯅꯕ ꯅꯨꯄꯥ ꯑꯃ ꯍꯦꯛꯇ ꯆꯪꯏ꯫ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯑꯩ ꯑꯁꯤꯕ ꯃꯤꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯇꯝꯃꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ 8-9ꯁꯤ ꯑꯉꯥꯎ ꯑꯐꯩꯒꯨꯝ ꯆꯣꯏꯔꯣꯟ ꯀꯩꯑꯣꯏ ꯃꯆꯤ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯃꯔꯨꯡ ꯁꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯉꯥꯛꯇ 4-5 ꯎꯕ ꯍꯧꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯁꯨ ꯃꯁꯥꯗ ꯌꯥꯝꯅ ꯀꯟꯅ ꯑꯅꯥꯕ ꯍꯧꯔꯛꯄꯗꯒꯤ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈꯤ꯫ ꯑꯩꯈꯣꯏꯗꯁꯨ ꯆꯠꯂꯒꯦ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯈꯤꯗꯦ꯫ ꯁꯥꯔ ꯑꯗꯨ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 20ꯒꯤ ꯃꯇꯨꯡꯗ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯆꯦ ꯑꯃ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏ ꯂꯩꯔꯅꯨ, ꯂꯣꯏꯅ ꯍꯜꯂꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯄꯣꯠꯌꯣꯝ ꯆꯥꯌꯣꯝ ꯇꯧꯔꯒ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯩꯅꯁꯨ ꯌꯨꯝ ꯌꯧꯔꯒ ꯋꯥꯈꯜ ꯁꯨꯝ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯍꯥꯟꯅ ꯃꯤ ꯈꯔ ꯁꯤꯈꯤꯕ ꯌꯥꯎꯕ ꯃꯥꯜꯂꯤ꯫ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ ꯈꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯁꯥ ꯃꯇꯣꯝꯗ ꯍꯨꯒ ꯊꯛꯑꯒ ꯁꯤꯖꯅꯕ ꯍꯣꯠꯅꯔꯝꯕꯁꯨ ꯌꯥꯎꯏ ꯍꯥꯏ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫